Laurung Sangda Noma Thoiba Masadi High School amagi oja oijari machanupigi OBC amata logene lakpani office ki campus yaushilakpaga Office of the Sub Deputy Collector SDC haina iriba kadugi mapatamna khongthang yangna changsilakpani aduda kanauna bigadabano amu hamlai kari thabaki oirabano piyonduna SDC ki kadugi mamangda OBC amata logjagadabani Laika ki Common Service Center da hanglubada pata limanikre anauba pata amapuro o aduga khazna thido ki bagi receipt amaga paira o dana hairakpadagi pata anauba logjage khazna su thido lamge lakpani kari lamdagi ogiramno kari karamba village number poiro khongjil dagini somde lakpiyo haiduna poiro khongjin paiba mandol dugi manakta ushindiduna mandol duda maram pumba haibire pata number dak number ga khangbibro ariba pata amadi pujrai machine thingbi yeni computer duda lokchapatha.nic.in da click tawi maduda Imphal East District khallaba matungda circle number village number khalle madudagi CS dak number amadi pata number hapchili aduga haili songi se khazna lupa chahum tare sahi manga gini jiladar da thidokura jiladar gi manak changduna paisa du pitho emadi TR5 pibirei TR copy du pushilaga mandol du degen hali mandolna TR copy du gi number hapchili aduga pata du chinthorei soi tawraba matungda SDC gi kada soi lawruna bachangki soi tawba loiraba matungda pata copy adu pirei yamna maijare lakingai sida kari gumam ta hangjaoge hauji hauji aina pari ba pata si aigi ipagi mingda leiri adubu aigi ipadi kui dringai da tha khargi mamang da leikide adita ye bench class unabi odi matang da bench class aduna thoiba da hairei songi pata du songi mingda mutation to thokadabani aduga mutation tawgadaba mawngna inheritance ki pambai na tawgadabani masi Manipur Land Revenue and the Land Reforms Act 1960 gi section 46 ki khuthangda songi lamasibu koliba sub deputy collector aduna tawgadabani songi haibabu ai ba mutation form adu melaga draga sama thajinde aigi sinena ohumni aikoi gi kholadu acre point kuntra chawi masi aikoi gi ming changlakanda kamaini yen thoknagani songi amade songi sinena singi mingsi mutation tawraga changlaba matungda som amade songi sinena sina partition gi draga sama thaba yagani songi lamasibu koliba sub divisional officer da dongi draga sa du phanglaba matungda sub divisional officer adina Manipur Land Revenue and the Land Reforms Act 1960 gi section 51 gi clause B gi makada adongi phangpham thokpa saruk ado pata selaga phanghangadori aigi lamasi kadai phaubuno haibasi kamaina khangani aikoi gi pabana lei ngai da sumang matun phaubani na hai hojikti sumang matun ji kadai phaubuno haibadu chap chaba khangdre adudi yam lai khaba potni da adongi STC adu da adongi lamasi demarcate tawbiyo adana draga sama thabiyu lamgi che sang singu ga loina kari gumam ta gam jahoge habi aigi marup amana law ama yongani na haiba tare masi leibasi kamaina tawgani lamdu leidringai da pata du asengbra sengdabra hana khangdokpi aduga lamdu revenue village gira natraga forest ki area ra haibu thidokpi adomna lam lege khallaga di yam section bigadam ni hojiti ahanga da law du bu koliba STC adu da salaga adomna lege khalliga lam adugi khwaidagi noba pata ama lokthokpi aduga sub registrar office tagi non incumbent certificate lokthokpi gadam masina adomna lege doriba lam adu ningonda ba nahan thambra kari issue le abdu khangdokna bagi damakta adudagi kaisi issue leitre khanglaba matungda songi lambu koliba sub registrar adu da draga saraga seljit tawba yagani aduga seljit ta kari changani adidi sub registrar gi official singna adum taksera anida adu natragana yam samna adom ukil ama nekbiraga ukil dana loina chen song duna line pangthok chara anida yam namai jare somna mamal yamaba pokdak singa si takpirapsi aidi hojiki logdu hek leibaga yum mama chauna saraga sangoi maga saraga leirage ne khalibani tanga di soye hojik Manipur Conservation of Paddy Land and the Wetland Act 2014 lobu inkolon thokpasi yam kan singi adom na kari gumba dong de lobu inkol on thokna bo hona bada mari le na bo official singa ga phadi adom na thak action logo dori adu ya de ko hojik khari be ek asina logo da inkol on badi ya adu bu condition khara pi madadi masage lama matal le jada bani aduna adom gi lama du koliba deputy commissioner ge khuthanga lagas thaduna conversion tawjade na haigada adusu acre 0.20 khatta haibadi 0.10 convert to yagani adongi lamaduna panchayat area da leibo waraga aduga municipal area da leibo waraga di acre 0.10 haibadi 0.10 0.10 dagi hen on ya law da kari gumba in sok 2014 gi mamang da yum sasen duna ingolon thokpo era magadi adongi disida jaga sama ibiduna diversion gi apply to bigada bani aduga process loina loisilaba matungda fine thiduna ayab law yaga suiramnida adumna warol mayam se haibiramdrabadi ayam to satarmani sum thagesari lorung sangi chatna kanglon mayam ama kangan bibagidam